Kombirei ma'am, ngasi ma'am nasu khangnaraba Kombirei Leikol haiba mafam aduda Kombirei ma'am butara naukjari. Mafam ase Imphal Bazar.Dagi kilometer 6.9 amutani lapiba ado mafam se hanadi pothanaba oina khara leihobane dum pambi phajaba lei khara tharaga aduma handak akoina laksaba matamdadi yam phajana senjilame phambam chu marang kaina thambire duga phambam singjusu yam phajana decorate tawraga lei chu makhal suna tharaga thamame yam phajai ngasi lakpadadi amukena phajarame aduda natana angang singisu sanafam hapchille aduna mayam su nahangai angang puraga lakpa prakta hoba leite yade ka khanba singdo handakti Kombirei garden desu angang puraga lakpa yarabani mayam inaknakna Kombirei Leikol desu lakpiraga angang sing sana hanbiyo aduga mafam sida phajaba mafam sigi phajaba sing mayam saru yabiyu mayam kay video sisu yengminaraga mafam sing tang yengminarase aduga like share comment subscribe dana pibiro subscribe tawdiba mayamna Chandiduna Nushiriduna kay channel asibusu subscribe tawdiyo thamjay Kombirei Leikol yaure jawar sinao Kombirei Leikol hek sangbaga mayamna ubigadorise train manba asangba restaurant ama urani aduga oiromdana undergulaf ngakta satpa Leikol macha mai uba fangani pambi kharana leitengba aduga khoi famfam mayam amasu leire aduga tongan ba decoration manungda mayam uba fangani Mafam asigi Leikolda kundo yamna marang kaina satli aduga atopa lei makhal kharasu satli aduga changbhamgi phajaba hairagadi cherei athonbana semba artist aduni yamna phajari basi aduda nataba pambi kayam su hawi lafrit pambi achoba makhalgi pambi kharasu mafam sida uba fangjai Mafam asida angangsingna yamna pamjaba sotavim serial da yawba character sing semlaga mutti oina moigi size da thambire achoba size da adu ubada angangsingna yamna excitement su oi duga mafam dumakta da angangsinggi sanafam oi sida akoibada uriba sina angangsinggi sanafam oigadoribane adubu hauji kanna sengaliba oibana yengbada yamna phajaba oidre adubu angangsinggi damaktadi yamna pamjaba mafam ama oigani haiba thajai Sida uriba lambel ase zigzag ki mawongda semba
ꯂꯝꯕꯦꯜꯅꯤ ꯌꯥꯝ ꯐꯖꯩ Wow. sina phampham ne phampham se sigum sumaina loina thamme yamna phajai yamna piktakna taraga pambi ne loina koishilaga wall se maga thamme yam phajai Nali, apa sih? Tinggi. Kalian dah kalau aja nungai ni kok. Yang pasal macam sih, juga hana lagi nasi ni henna yang nasi senjal lagi lera medu. Pasal macam kuding yang pik na, yang kucam jauh pak tu nanti bah. Aduh tu macam sedih yang na pasal na. Halase mayam. Sige di side halase. Bye bye hello. Bye. Mathang da next video do mo mayam. Thank na kisi. Bye bye.